Mahiroi kaya iraiba kanbana hena lumna lawkhibadagi exam thadaba yaure MIYC MTU pawasi ngarangong tilfong kiba pandam pawsi dagi lakhwatsabanay Council of Higher Secondary Education Manipur kosem na lawduna ngarang dagi hawriba class 12 exam amadi Board of Secondary Education Manipur bosem amasung CBSE na lawduna pangthokadaba class 10 examination 2024 dang mahiroi kaya ama laybakan bagi khul ngakpagi thaudang ni hena lumna lawkhibadagi exam thaba yaudre haibagi pausing layri haina Manipur International Youth Center MIYC amadi Mitay Tribe Union MTU na punna thadorokpa cherol amada phongdorokle cherol sina hai aikoigi school college tamliba mahiroi isilinaw kaya na exam sing asi yaudana iraibak kan bagi thaudang na lumna lawriba si maraibak majati ni hena lumna lawkhibana ni ngasi lamdam asina langa manaba saktam ama mayok na duna layrakpa na mahay masing tambagi saktam dasu achoba saitheng ama piduna lakle mahausagum na February thakay dagi April thakay fauba si maruay na class 10 amasung 12 ki exam season oiduna lakhibanay matam asida haraw kumay amade ban blocket tawnada bahay nasu yana duna lakhibanay adubu laybakan ba amade ipurup izati kan bahay basina mangda thamlaga pumnamak tungoy na daba yadabagi phibam ama lakle karigumba matamda laybak miyamgi yenglaga khongjang kaya changsin-daba yadabagi phirep lawduna laukthorogliba sisu lali hairuba yaba natte lamdam asigi mahiroi singi khwaidagi maruoiba exam sing asida ayat apan aki akhang yaudana pangthokpada khwai pumnamakna achoba thodang lawhaninge laibaki oiragliba matam-matamgi phibam na yadaduna miyamgi khongjang ihausingi mathau taraklebasu mahiroi singi exam sing asigi yengbiraga changsin-gadaba khongjang singi phirep lawbasu mathau tai mahiroi amagi punsida class 10 asi ahanba First World War ni haina divanay class 12 basina Second World War ni hainay Manipur da layriba CBSE school singi wayna class 10 dagi 12 paubadi February taraga mga dagi April ani pauba exam pangthokle kosem gi wayna February kun mathoy dagi March kulhumdoi pauba loina na bosem gi wayna March taraga mga dagi April ni pan pauba exam pangthokle asigumba exam singa si pangthokling gi manungda miyam gi loop amade JSC na chingba singna ban general strike khuda ki oina lambi thingba se yariba makhai tawbigano loina na lainga ki maikai dagi su khuda ki oiba curfew thamjinba miyam tan khaibagi mingda lambi thingba nongmai tear gas smoke bomb na chingba katuna miyam da ki akhang amade lambi chatpada ayat apan pibigano masigi mahuta henba police personnel sing sizin naduna exam thaba chaliba mahiroi singda lambi gi khudong thiba thoktana ba traffic control fazana tawbiyo Passenger service tawbiriba gari singnasu mahiroi singbu hek ngamba makai mateng pangbiyo haire mahiroi lising kuntraga mathoi chahumga yangkai mathoi na saruk yaduna kosem na lawba class 12 exam ngarang dagi haukhre exam asi mapungpha na pangthokpada chinga masung tamgi CSO mahiroi loop amade stakeholder pumna mangna thaudang lawmina se asi kumar pawasisu pandam pawsi dagi lakhwatchavane Council of Higher Secondary Education Manipur kosem na lawba chahi asigi class 12 ke higher secondary examination ngarang ayuk pung tara dagi state asida punna exam center chamaga tarama thoida haukhre exam asida science stream da lising kunithoi chatruko kuntraga mathoi arts stream da lising nipan ga chama amade commerce stream da mahiroi chatruko kulumdoi na saruk yare state asigi oideba law and order gi phibam yengduna section thorang sing paikhat pa leide examination asibu mapungpha na pangthokpada Chinga masung tamgi CSO sing mahiroi loop sing amade stakeholder pumna mangna thaudang lawmina si haina kosem gi secretary KH Asikumar na appeal tawrakle